Sajinnaba Question Setter appointment pairaga maheiroi sing Namthak tounaba hotnaramba ki damak ngarang maheiroi lob DESAM na pharaba matung police sinakhraba Laishram Rajesh ki Mathakta logi Oiba action Loukhatnaba hotnaragani haina BOSEM ki controller of examination Ayam Thoi na phongdorakli hiramasi matang ngasi Board of Secondary Education Manipur BOSEM ki hold pangthokpa pawgi mifam amada wafam asi phongdokladuna Ayam Thoi na hai thaudok asi ngarang adumak social media dagi mahaksu khangba ngamkhi अदुबु मणिपुर के वांगमदा लेखिबा मरमना मतम चाना सेंगदोकपा ngamkhide thaudok adu maheiroi khunai yamna ninghanaba ama oigadaba maramna ngasi miyamna sengdokpagi tanja asi lobani thokriba thaudok adu controller of examination ga mari leinaba maramna makok thongba singda complaint ama tharagani masiga iroinana Manipur Prevention of Malpractices in High School Living Certificate and Higher Secondary Examination Act 2024 gi makhada kari cherak phonghanba yabagi haibagi matangda logi mateng lawragani masiga iroinana Laishram Rajesh na oza oi hairiba thaubalda leiba Brilliant School dasu hairiba misak asi makhatana oza ohendanaba cherol tharagani karigumba wafam asi thawoidrabadi school asi recognized tounaba board ki committee members singna khanagani wafam asi atope school sing dasu chapchana chanagani BOSEM na lawraga mathang chai da pangthokadaba class 10 gi exam naksilakpaga iroinana maheiroi lob DESAM na photorakliba issue ase apaba khongthakni matang asida oza singna asiguma makhagi issue sing thoraktanaba honabiyo masiga iroinana mama mapa oiba singnasu ka henjinba moongda question setter amadi moderator kana oige haina thiba hombagi thabak asisu makha tana tobiganu haina mangna appeal tawkhi punishment according to the Manipur Prevention of Malpractices in High School Living Certificate and Higher Secondary Examination Act 2024 na March ki date 14 2024 gi Manipur Gazette phongibdo adugi makha adugi matungina kari dandi piba yai khotli habdo ai logi mateng sojana logjagani then mana puramiba hoji school Brilliant Academy Thobal haiba school sida jo aina moi school gi marangdi leramdabi yai moideju aina request tawjagani karigumba amohanna puhalagadi moise aige higher authority plus akoi board members committee members mayam tanarga meeting phamaga de recognize to bayabagi kanu koi action lokhalakani haina thamjage makoi Brilliant School khaktanate mana karigumba tholaga punishment phangamatung tholaga mana atopa school amda puramaga jo ma adugi school do adumak de recognize to bayabagi kari Otokpa yaba laibage habado committee members and then age higher authorities and secretary chairman tana jagani sodina Paugi mifam aduda saruk yakiba BOSEM gi chairman Akham Joykumar na thokriba thodok adugi matangda sengdokladuna hai Laishram Rajesh ase chahi asigi class 10 exam ge evaluation da yawrabasu board ki aruba thabak thoram singda di yawde adumaku haiba oza ase comprehensive development classroom CDC gi matangda mapung faba lawsing leiba maramna Sikkim na pangthokiba NEP 2020 ki matangda resource person oinaba mahak masai yawna chatminnaba lekhi loinana mamang chahi gi November thadasu Guwahati da CDC gi mifam amada oza ase resource person oina punna chatminakhi Maduda question setter gi format oza asina lawthokhibani haiba wafam adu mahaki oinadi khangte loinana mahaki question setter gi format mangki basu lite adu makpu issue asiga mari lenana Laishram Rajesh na mahaki maming matha palakwa maramna kari action nakotpa yabage haibadu mahaki maikaidagi thaurang tawre haina Joykumar na maka takhi Sikkim da akoi gi si hadak da so bai secretary dorga akoi gi board ki member khara atopa participant tawna koi resource person doina khalga challenge gi belai atumai tawdana kasu NEP gi 2020 ki mata adu ki potuta aina su khajabada thoina monda sugumbai wakhal mamita de du aide makse hojiki lenba situation sida sen thongi bibam se soksal duna maram werga kariguma khra monda physically ma trauma am la padonga si pose mana ngarang ang thor podu ai haw phangya do thoina matam de ki sum bagi wakhal ji